Paksadem Pibamar Uba Paukara update Tokjari. Christian Singda Maral Tangchin Duna Awa Pirak Labadi, Tuminakak like Tokloi, All Money for Christian Organization. How given Midkani Asidata Asiki Kungatarugda, Sagang the Pangtokpa, Sarski Thorum Amada. Ramananda Takelambam Nangangba, video Matekama, social media da, viral Eratuna Tongan ba, lighting Satpa Singi Maragda, no identity. Thok naba maung ama sa tarak pagamari lainana. Press Club da pangtok pa paugi mi from amada ul manipo Christian Association ki president na Christian Singtha Maral Thangjin duna. Awa ba pirak labari tumin na khaklai thokloi aina phangdokre. Ningsing mayai madudi thawdoka sigi matang dangarang social media ki kuthang da Ramananda takhelambam nasu sengdok pa laikhrabane. Hiramasi ki matang da lingak nasu kumna yengsin pitu na nungai taba thawdok thok tanaba. Hona binabasu All Money for Christian Organization na puning sing silagle. Se Minister na Mahabir Jayanti lakpada pausil piragle. Lord Mahabir ki mapok kumon sahi Mahabir Jayanti ki nimit lakpagi mag oina na Se Minister NBR na Manipur ki miyam na thoidok na Jain isin naw aduga isi isal singda haraw tayang papongdo pagi pausil piri. Lord Mahabir asi kungamari suba aduga arwaiba Tirthan Karani aduga Ahimsa ki khwaidagi awangba moral biruni haraduna yai faraba namit asigi asumbalambi da satpa ngambadu Lord Mahabir na lamjingba oira sanu haire khulagi tandokre wainam kendra ki manungsan leiriba laimaram khulda leiminabi mau amagi photo masa khangdana namlaga April folgi khodong chaba lauraga WhatsApp social media ki group amada mau ama mangkhre aina thagaloba laimaram awang lekai dagi angong tolchau amadi Nongsi ki masanopa angom sanjoi laimaram khulgi miyam nangarang khuldagi tantokre haire laimaram yaifa lamjing lupna sindu nangarang laimaram community hall da khulgi maru eba miyoi seng maina vibe loop club ki mihut sing yauna pangthokpa mifam da sanjoi pa tantokpa ki wari padu lauki bane khullase da sanjoi makhata na leiba yaroi mak posang se pampi basu yaroi sang se pampiram basing matik jaba sarak bi gani aduga mawadu da mahaki mapuroi ba madi imong manong ki miyoi singda phataba thawdok seng thawlak lagadi sanjoi da thawdang lawgadabani anasu warip ta khi haire afava lengak lehen bada judiciary mapangal kalhan bazangi KS Mani democracy sat balibak amada afava lengak lehen bada judiciary bu mapangal kan lehen ba yamna mathau dai masigi damak Manipur ki oina judiciary ki lamda waliba phamsing asi athubada mention biu ani human rights commission ge Acting Chairperson Oramba Senior Advocate Khadem Manina Fongdokre. Loklak Wong the Labor Market Chamber the Permission Go Navada Khadem Manina Makatana High Democracy Hypasi Legislature Executive Amadi Judiciary Hariba Jumbi Makong Homasin Sabani. Ausiki Matamasi the Mediana Lodipa Todanga Sisu Yamna Chauba Maramna Democracy Marisuba Yumbini Aina Kangarabani. Afaba Sakut Palipakama Wenba Amati Afaba Lenga amal hen bada yumbi mari magi oiba thaudang mafung fana pang thokpa mathaudai adaba judiciary ki lamma sida state asiki oinadi awar pamati ahoba kaya marum lairi masila maram oraga logi thabak tawram chathabada apan ba kaya marum bayuknare state asiki khwadagi wangba court oriba Manipur High Court ki chief justice yauna just manga laikata bada hauji ki oina just ahum tabak lairi masigi manu da chief justice su hauji lak tripa maramna just ahum asiki manu da khwadagi senior oiba Justice MP Murali Dharan Acting Chief Justice ki thaudang laure Loinana Justice Anthe Bimol amasong Justice A Gunesur Sarman High Court asi puri bane Maramasna mafung phaba Chief Justice amadi Justice ki pham hangduna leiba maramna court ki process athabada khudong cha tabak ya marom mayok nari atuba matam da marit ina basna miyang changpi tawno whatever justice singasi mention biu masida sunatana atayatopak subordinate court sing asigi su whatever judge amadi staff sing asi hafi tu mapung phaba judiciary system amal henna bahona biyo Saigulan Mihat state na ena yeda thizil halagane sahiya saki masa da kangpok bit district ki manung chanba gamnom sapa maina PS ki manung chanba morbungda masagi sahi taraga tarit khakta ngai riba mahiroi Saigulan misau nongpena kaptun hat kiba thawdogadu NIA National Investigating Agency na thizin hanna state government na ayaba pikre Manipur Police ki PRO na thadorokba zero laman hai Gamnom sa Permanent Police Station lokat kiba after number 11 clause 3 2023 is the same hariba maral leibaseng
Serak pinanaba mati case asibo atau mutamda dispose tawna bagi dabak NIA National Investigating Agency da sinanaba warep laure. Panbajai au kiba master da Kosem Council of Higher Secondary Education Manipur lawba class 2 ki exam thariba Saigulan Mesau kawwa sahi taraga tere khakta mangai riba mairoi ase sakang daba motor cycle da lakpan nupi ama yawwa sakang daba mi ani na nangmai da kaptun hatke tawdo godugi matung namet khani dairaga lalhawlob NRFM National Revolutionary Front Manipur na Saigulan Mesau hatkibani hana claim tawrakibani driver sing dagi mobile munkiba sing pagat khre aukiba mas kunga mapangi numidang da moidang pokta leiba korau khanba oil pump da mapanda ki lakpa truck driver sing na sak thong tuna sana na batawri ngai da mapamadu da masakhang da banha mari changlak driver sing adovo ki hando da fu ki pamati makhoi dagi mobile handset sing bun kiba adu da sena ba sing ado Pasoi Police na phagat pangam le hairi Manipur Drivers Association ki President S Babudon ki chairman manhai tawdogadu hek thok baga MDA da pawvira ki MDA na Kaithel Manbi Police Outpost amasung Pasoi Police Station da complaint tawkhe madugi matung da police na yapna hai sing na tawdok atu da yawvan ha sing adu phagat baga loina na makhoi ki halaman singa Mars kontra ka matoi da unaduna wari sanakhe makhoi na masa sing adu matung da sikam bathabak sing asi tawdana bawarak watim jarege hai baga loina MDA amasung police ki maikadagi makatana asigamba tawdok matung da tawrak lagati makhoi da ain goi pamatik chawa thabak sing lawat kani ani yara bapurake tawdok asiga mari lena Pasoi Police Station amasung Kaithel Manbi Police Outpost na lawki ba thawdangbo MDA na thagali anu serol asida balle COVID Care Center sakibagi bill kahanre sub contractor development da maral sirpasi yumpham yaudabani CE Manipur COVID-19 laisat kana sandora kiba Englishing ani kunda miyamgi punsi kanana ba Bisnupur district ki lakoi pata hangdokpa COVID Care Center adu sakibagi bill amount finance department na Dispatch order thoklabasu PWD Public Work Department gi makok maru kharagi percentage khai dabagi sel kai thokpa handre ana center asi sakiba subcontractor amana penda pafong dorakre amarom the subcontractor na department da maral sirakbasi yumpham yaudabani hana PWD gi 7 engineer subas na phongdokre thangsina beta subcontractor no mai kafum gaurona koirau thongju partu de leiba mahaki jungi Pawmi sing unabadhai Bisnupur district ki lakoi pat leiriba COVID Care Center asi state cabinet na warip lawduna Manipur da COVID-19 laisat kana sandora kiba ing lesingani kungi August thada saba hawkibani miyam gi si basangba ani ki langdai da soki bathabak oibana yamna wana tha ani ronggi atenba madam September 10 ga manga fawda loisinduna sangara ga sinaba hawkibani mangnai tamtirba laisalasi sandurak pagi miyam punama kina tuna yumda gi mapan phawwa thongna daba matamadu da laibak miyam gi yai phana ba hona bani khalaga awana kudimak tung oida tuna center asi sakibani atobo sanglaba sahi ahumlom asi center asi sakibagi bil fangtana lairi adama miyam gi awana tarapa matamda tawkiba dabak ni khalaga karigumba wakat amata tawdana lairak libani mana makatan hai asumna wana ngaraklaba madung health department na thagaladuna hariba COVID Care Center asi sabagi bil amount lupa 182,389 asi thadokina naba finance department sahi asi ki March tara da order thoki adubo PWD gi makok maru oiva kharana apan bill amount gi sada tara khairamna na bahairake makoina piu hariba percentage adu PDI na thingduna thambata gi bill kaithokpa nangandre gaurona hai hojik Manipur paliba government asina anti corruption cell lingduna senja tumja thingna ba kan hon ariba chairaga sida chathariba thawng asi yamna laibak thibani masana government senja tumja gi mukta thamoi sina changchiliba khongthang asibo serana ba amadu haliba si laibak thibani master Manipur government asibo losing liba chief minister na lumna lautuna miyang changbiyo nakala marumda subcontractor namai kapong gaurona PWD da siriba maralasi impham yaugdabani department asigi oina hojik phawda apan ba file amata laite mari leba file kudimak government matam sana fikat ki percentage pinana ba haikiba amata laite and department asigi chief engineer nigombam subhas na phongdokre India ki captain Asalata Devina magi apok bibo mahna sanaba hakteng na yangan ba pamle India Women Senior National Team ki captain oiribi Manipur ki Asalata Devina magi apok bibo mahna sanaba match hakteng na yangan ba pami ana phongdokre Asalata Devina phongdokibada mahna ngasi phawwa India Women Team ki sanar ki ba match amada
ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤꯅ ꯍꯛꯊꯦꯡꯅꯗꯤ ꯌꯦꯡꯕ ꯐꯪꯖꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤꯕꯨ ꯃꯍꯥꯛꯅ ꯁꯥꯟꯅꯔꯛꯈꯤ ꯃꯇꯝꯗ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯍꯛꯊꯦꯡꯅꯗꯤ ꯌꯦꯡꯍꯟꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯄꯥꯟꯗꯝ ꯑꯃꯅꯤ ꯍꯥꯏꯈꯤ ꯃꯅꯤꯄꯨꯔꯅ ꯌꯨꯝꯕꯨ ꯑꯣꯏꯗꯨꯅ ꯃꯃꯥꯡ ꯆꯌꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯍꯦꯔꯣ ꯇ꯭ꯔꯥꯏ ꯅꯦꯁꯅꯦꯜ ꯐꯨꯠꯕꯣꯜ ꯇꯣꯔꯅꯥꯃꯦꯟ ꯄꯥꯡꯊꯣꯛꯈꯤꯕꯒꯨꯝ ꯃꯅꯤꯄꯨꯔꯗ ꯏꯟꯗꯤꯌꯥꯒꯤ ꯋꯨꯃꯦꯟꯁ ꯇꯤꯝꯁꯨ ꯁꯥꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯜꯂꯝꯕꯗꯤ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯃ ꯑꯣꯏꯒꯅꯤ ओलंपिक क्वालिफाइंग टूर्नामेंट की हौजिक किर्गिज रिपब्लिक लेरिबी असलात देवीना ममंग सेउलदा पांगथोकिबा ट्राई नेशनल फुटबॉल टूर्नामेंट अदु सोशल मीडिया की खुदांग येंगबदा मणिपुरगी बियामना थोरक्तुनी इंडिया टीमबो सपोर्ट तौखिबा दुदा अपेनबा पोगी हाना मांगना मखाताना फोंगदोखि मांगना मखातारदुना ट्राई नेशनल फुटबॉल टूर्नामेंट मणिपुरगी मियामना उटकिबा सपोर्ट अदुना लमदम मसिकी मियामसे फुटबॉल बो कयाम नुंगसिबगी हाबदो मालेम मियामदा उटपा ngamle हाइकी ट्राई नेशनल फुटबॉल टूर्नामेंट मणिपुर मियामना उटकिबा सपोर्ट अदुना ऑल इंडिया फुटबॉल फेडरेशन इंडियन वुमेन्स टीम बोसो मणिपुर सोइदुना सानहनदबगी खुदोंचाबा अथवा मतमदा पिरकनी हाइबगी थाजबा थमखि इंडिया वुमेन्स फुटबॉल टीम असी मणिपुरदगी प्लेयर क्या यावरिबनी मणिपुरदगी प्लेयर क्या यावबा असना मणिपुरना यंबु ओइदुना नुपी फुटबॉल की इंटरनेशनल टूर्नामेंट पांगथोकपदा ख्वाइदगी माइ पाकपदा नतना लमदम असदा नुपी फुटबॉल हेना चावखतनबगी मरम अमसु ओहलगनी हाइरे इंडिया की कैप्टन आसलाता देवीना 2010 पांगथोकिबा AFC ओलंपिक क्वालिफायर इंडिया की टीम ना निंगथीना सानरबसु गोल डिफरेंस दा अनी सुपर राउंड दा माइथीबा नंगिबादो काउथोकपा पामले मांगना मखा तारादुना हौजिक इंडियन टीम असदा 2010 के ओलंपिक क्वालिफायर दा सरुक याखिबा सानरोय क्यामरम यावरी सानरोय सिंग असिना ममांगी थौदोक सिंग अदो काउथोलगा हौजिक मांगदा तारगा लेरिबा ओलंपिक क्वालिफायर सिंग मैच सिंग माइ पाकनना भोनबा मथौ ताई हाइके साधारण बसिंग हुई थादोक्तुना तानहल्लगा खरसा हालब्रा हाइबगी सिंगनबा लेरे डॉक्टर रोमन नंबोल केंद्र की मनुंग चनबा इसोकुल की तोंगन तोंगनबा मफम सिंगदा लेबा पासिंगदा लेरिबा शेड्यूल वॉल चलबा खरसा होग डियर सिंगी मराइबा खेन हेना थेरगले तोइना थोकबा तौदोक ओइना युमदा योकपा हुइसिना खरसा सिंगबो तानदुना हातपगी थबक लेप्त्रे ngasi ayu angan bada iso ki turel amanbi marilda hui mari mangana kharsa ahum tanaduna leire haiba pawfang badagi green universal foundation ki president su oiriva indian red cross society bisnapur district branch ke secretary dr huidrom roman youth progressive club ki advisor saram hemba social development institute ki advisor rk mohendra singh tuna isok apunba club amadi indian red cross society bisnapur district branch ki thawmi sina kharsa kanbagi thabak chathagre साइराउबन मिन नतना थबल जोंगबा थेंग्रे ngasi gi silamba mafam sing police na sidokre thasi gi taraga mari da pangthokadoriba sairauba kumai numin tana atopa anumit sing da thabal zongba gi tharam pangthokpada thingba tamle an imphal west imphal east thobal amadi besnopur gi deputy commissioner sina thokba tongan tongan bo order sina khangalagle sairauba numin natana kumai asi yaudringai da hausik thabal zongba gi permit pibi nenava application tharakpa kaya lay atumoinamak thabal zongbada makol haupa loud speaker sin sinhaba amadi akoibada khudong chadaba kaya thoganba maramna district sing asida yausang amadi serauba khak natana atoba matamda thabal zongbada athingbasi thambani haire haiba matam sing asina tapa matamda thabal zombagi permission pikiba sing adusu khodaktagi chanararoi haire atumoinamak tha asigi taraga mari serauba numit ki oinadi ayabadu sanhargani atopa numit singda thabal zongjage ana tharakiba application खुदिमक्सु रिजेक्ट अमदी डिस्पोज तौरी हाइरे साइराउबन मिट सिलिबा थबल सोंबगी थरम सिंगसु डीसी सिंग असिना कोनबा डिस्ट्रिक्ट सिंग डीसी सिंग दा पीबा परमिट पाइगदबनी लोइना मिट असिदा थबल सोंबगी थरम सिलिबा खुदिमक मंगजौना एप्लीकेशन थाजिलकदबनी अमदी खुदकी ओइबा परमिट पिरोय हाइबा वफम पल्ले डीसी सिंग के ऑर्डर सिंग असि हेक थोकबा डिस्ट्रिक्ट सिंग असिना कोनबा मफम क्यादा थबल सोंगना बसेम सारंबादो पुलिसना कोइना चतुना लोसिलानख्रे थबल सोंगना बगिदमकदा योंगलंबा वासिंग पोक्तोक्तुना अमदी सिदोक्तुना मखातना सेम साबदा अथिंगबा थमख्रे रामानंद इसा इनाउनी वरक वतेम तौनबा होनबनी मसिदा फ्रुप अमदगी वा यावदे कोम फ्रुपदा सोगनबा लेते कासाल हौकिबा मार्च कुनगा दरुकदा सागांग बाजारदा पांगथोकिबा गोस्पेल आउटरीच अमगी थौरमदा वांगांगलोय ओइना वांगांगखिबा अदुदा गांगखिबा सनामही लाइनिंगा मरी लेनबा वाफमदा ताइरेन पारगा ताबद नुवाइतबा वही खरा हरगा मतिन सितुना यामना लेबाक मसा तादबा मौंगदा मैथै मसा अमोइना रामानंदा ताखेलमबना उतखिबादो मदुंग तौदनबा अमदि मखातना कनागुम्बा अमदना तौदनबा खरा वरक वातेम नबा लेबाक मियामना वही खरा हाइजनबा होनखिबनी आइना कंगलै सलाइ अपन बलुप कासालगी सेक्रेटरी
angang laiba maitai gi serhol amana hairi wafam asida sagangi kom phurupna lana khanbigano matang asida thamning libo wafam de lighting amagi wakal tana ba lighting adubo saliba lighting loising da wangang bada adugumba phurup amagi sanabi lighting ga bari lainagera lainaro ira ngang baya de haibane Hena nuai tribadi tapi riba gospel outreach aduda yauriba akhangai Christian lighting bo ningthi na khangdaba mayam aduni maramdi kom phurup ke Christianity ningthi na khangbiraba mayam aduna ramanandana ngangliba atopa lighting da sokba phurup amada nuai roidaba uhai sing adu taraga nuai ba isai tabagum taduna haibidana leibadune loinana sagang Baptist Church SBC Evangelist akhup kom yauna karisu khangdriba maidei masa ramananda takhelamam nangang liba aduda evangelist am oina warak wadem tawram labade maidei yamna kom furup ke Christian lining gi akang aisengbo thagat lamgane makadana kanagumba amatana asegumba lining amubu hundu nangangba handani yengba lisat ulak patarbadi madubo logi oibas arak pinadaba angam bathag to honagane loinana tongan ba warip yam da lawrakani madugi tauzaman aranba tawbasena fangjabada kana gumba Phurup amatana fresh no thokwa yaning daba phongdok ba tawbiragano aduna miyam na lorokba warip gi matungina miyam aduna pirak pajaira kadu masana yana harauna lawgadabane isana isabo kanano haibasi khanthaminaji aranba tawbasing matam chana watem tawduna lana satkriba lambi adu satkidana ba aikoi punna honaminarasi lamgi sanna masi sangba hian baki wakalonsi thadolakse haide Dem College of Commerce ki principal sindok triba forwa ngasidagi shutdown tawragani union Dem College of Commerce ki principal oriba Dr. Asim Navasandra thabak dagi lauthogo college asigi matik sab principal ama laktribo forwa college asigi ngasidagi matam kaktana sol lonsilagani hana college asigi Students Union gi general secretary NJ Aris nangasi college asigi campus ta pami senggonaba amada phangdokre Mahana makha taraduna hauzik principal oina thawk boriba Asim Navasandra gi miyek makha da thabak tawrak bana nongba gi college asi son thalle loinana college asigi administrative system phal oire Regular class matam sana tawpa ngamdre college asigi maruiba post kya principal asina pasinduna thabak tawbana college asigi atai thabak thorum kya bangthokpada apan boire college asigi mairosina thengnariba khudong chadaba amadi college asigi phibam asigi matangda mamangda education minister DM University ki BC education commissioner amadi director da ahiba cherol thaduna khangan balaigre adaba ngasi pawba lakhotpam tawpa thabak amata lakhotana leire college asigi mairosing khanba principal ama athuba matamda Pami college asigi awat apasing harubada principal asina trade dorok palaire loinana WhatsApp ta forwa press meet tawi haroi torpa tarbadi makoigi enrollment kaktuna satrama oibagi hak kaktat kani habagi trade kya tawrakhe aikoi mahiroi ama oina yasanana ba pampai amada thidana aikoida trade dawduna leibaga loinana waration purakna bagasi forwa honadre maramaduna mahiroi kunaigi yenglaga union asina taliba dimanasi thabak do onthok na bkhona biu loinana matam kaktana ngasidagi shutdown tawba hauragani hanasu phangdokhe Nandung tu nazian kiba anasin ke fraction ki member ama khulai ga kona na fare zel lagi nandung tu nazian kiba anasin ke nikri fraction member ani ki manungda ama khulai ga kona na phagat pangam khre ngaseyu angan bada police ki akhana bakangbu akana pa pau ama phang badagi Arunachal Pradesh ki Tirap district ki manung chanba Bogafti area da saragi ba operation da zel lagi nandung tu nazian kiba anasin ke nikki sumi fraction member adugi maming Roxen Homsa Kawi Bangoldagi AK-47 series rifle kapa yariba maruk singsu phangle hairi Tirap district police ki SP Kardak Arif na phangtoki bada faraba Roxen Homsa mamang thagi kunga darukda khonsa jeldagi jel adubu ngak seliba police constable Wangniyam Bosai gahi nongmai mulaba madong makbo nongmai nakatuna halap laba matungda jel adu dalaiminaba NSN ke lanmi tifu kidi Kedin yaga punna jel adu da kenan thok tuna sian khibane Igno gi Imphal Resident Center gi taraga mathoi irak suba convocation pang thokre mahiroi simba mapung pha mahiroi amamam oiner ba semgat bada oza singi thaudang jawi governor Laiba kama sakut bada education na asoba thaudang lauri maramaduna mahiroi sina research activity da ahen ba miyang thamba madi oza sing na su ahen ba miyang sang bagaloinana mahiroi simba lamjeng lamtak pi pa mathau thai loinana mahiroi simba papung pha mahiroi am oiner ba semgat bada oza singi thaudang jawi haina Manipur ki governor Sosri Anusia Wikena Pongdokre Wapa masing asi Igno Resident Center Imphal Sinton Road AO Sida Leiva Asa Jina Complex na Pang Toki Bendira Gandhi National Open University Igno gi Kuntraga Daruk Laksuba Convocation Amad Igno Resident Center
इम्फाल की ओइना तरागा माथोइरक सुबा कन्वोकेशन की थौरमदा अथोइबा बिथुंगलेन वारोल पीरादुना गवर्नर सुश्री अनु सिया ओइकेना हाइखिबने माना मखातना हाई लेबाक अमा साखोटपदे एजुकेशन हाइबसी तंगाइफदना चंगदबा याद्रबा मने एजुकेशन बु योखतुना इग्नोना सही लिसांगसिन ऑफन लर्निंग की खुदोंग जाबा पीबगा लोइना महिरोइसिन मदक जाबा क्वालिटी एजुकेशन फंगन बंगमले कन्वोकेशन की नबिदासी महिरोइसिन के वनदी यामना नुंगाइब नबिद अमदे नबिदासिना महिरोइसिंगना होनसरखिबा अदुगे मही फंगब नबिद अमसुने महिरोइसिंग मफोंग फाबा महिरोइ अमा सेंगटपदा ओजासिंग थौदांग जावे इग्नो रीजनल सेंटर इम्फाल की ओइना तरागा माथोइरक सुबा कन्वोकेशन थौरम अमसु ओइरिबा थौरम मदुदा इग्नो रीजनल सेंटर इम्फाल की डायरेक्टर डॉक्टर एस दिलान सिंह असिस्टेंट रीजनल डायरेक्टर डॉक्टर ओ जयलक्ष्मी देवीसु दास मेंबर ओइदुना सरुग्यागे ngasi India ki wana ignau dagi mahiroi lak aniga lising hombodra manga ahenbana mai bagdon certification India ki president Draupadi Murmu amade state sing ki governor sing nalu sing la khusin na ke Manipur ki wana puna mahiroi lising amaga chama yang yaure Humanity is Cyber Award 2023 pi bada Manipur dagi maibam 18 maidai yaurakle Bivan Foundation Deva Bhumi Haridwar Sahi Kudingi Piba Joy Hin Community Award 2023 Piba the Manipur Dagi Social Activist Maibam 18 Maide Yaurakle Panbayai Maibam 18 Mamang Dagi Taruk Suba Humanity Exhibitor 2021 Dr. Ambedkar Distinguished Service National Award 2021 Amadi Global Foundation Punena Bharatiya Seva Ratna National Award 2022 Piduna Ikai Kumnakraba Miam Gitawaloi Amane Maibam 18 Thawan Kheri Laikai Dagi Laikitraba Maibam Kulla Maidai Amadi Maibam Ongbi Ebenu Laima Anigi Masanupane Amarum the Lagana Sangsilipo War on Drugs in Matanga Miam the Pausal Piba Bovi Lairang Kudol Music Video Album Amapotok to Mayakava Nisadagi Equigin Hasing Ponsi Kanana Basoba Todang Loriba Misane Luna the like-minded group Manipur Humanity Service Indian Red Cross Society Thobal Bansamadi Universal Friendship Organization UFO gi asangba member amasu oiribane Little Flower School na Hural Lona da school hanglamle SSU Biam da makal amata khangalam patawdana hana sunglai leitriba KG gi thagi class Little Flower School na hangdoktona leramle Hural Lona da hanglam pagi thau Manipur Biam na talai na lafom thokde ana Socialist Students Union of Manipur SSU emna ta dorokba serola mana phongdorakle serola sana hai lebak thibadi Little Pro School na miyam da karigamba amata khangalamba tawdana KG ki thakda Huralona da ming sansiliba si karamna arwanba enza agenda laibagino Lading Laison manapasing lona pau faunaraga ming sanpagi thabak sa tharibra hairi sanjau paiba kurkan pangganba mayam ka lauk tunaribra miyam khangalamba tawdana sa thagiba admission process ki marumda sanja thumja ki thabak sa tharibra Huralona ki thabuk miyam da athupada sengdokadabani loidana hanna Huralona da sansan krabasing admission process kagdaduna miyam khangna ming sanpagi thabak thoram sing paikat kadabani Serula sin makatan hai auzik admission tawre haribasing miyam khangna school admission process tawgadabani Manipur da leiriba mahiroi khudimak ming sanpagi khodong saba pigadabani mahiroi lupasana democratic oiba khongsang kya sangsindana mahiroi kya ge ming sanpagi hak phangana ba hona kadabani amadi Manipur Human Rights Commission da wakan ba thawrang tawbasu loire haire makatarakwa adopa pauda Rajasthan ki accident da manga sire taraga mapan sogle Rajasthan ki Churu district da pickup van amaga truck amaga thongai na pada miyoi banga siki baga loina adopa taraga mapan sogle ana police nga se phongdogre Police officer mana phongdorok pamathuk ina thodogadu ngarang no bidang thokibani mangna hai ki truck amaga thongai na aduda pickup van aduda toklakpa miyoi banga kudak da siki baga loina atopa taraga mapan na soki Laikidraba sing adugi manungda angang ahum yauri hana phongdokladuna hangna hai ki Asok pasing adu panak nakpa hostel amada bukat kre Mesimina nang libam yoy sing adu Haryana ki hisar dagini amade Makoi Churu da iba Salasar Balasit temple da saluraga halak pada Laibag thiba tawtok adu mayuk nakibani hana mahang napang dokle Aroy beda content sing asiki markui papau khara asiba pau dam jariba Manipur local news YouTube channel asedagi yang beriba punama padaga jari Channel isana dom da kana badi subscribe tawi business subscribe tawi ramaloinana like and share tawu sukawi kanup namak po Amagana Tagasari.